ꯑꯉꯥꯡꯁꯦ ꯃꯈꯣꯏ ꯌꯥꯎꯅ ꯆꯣꯡꯉꯤ ꯃꯇꯦꯛ ꯃꯇꯦꯛ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯁꯣꯏꯗꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯃꯣꯏ ꯃꯅꯝꯃꯒꯤ ꯃꯣꯏ ꯂꯧꯈꯠꯄꯅꯦ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯀꯥꯞꯄꯤꯌꯨ ꯍꯥꯏꯅ ꯀꯧꯔꯛꯄꯅꯤ ꯑꯗꯨ ꯆꯠꯂꯨꯒꯦ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯂꯥꯁ ꯌꯦꯡꯕꯤꯔꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯔꯦꯗꯤ ꯂꯩꯌꯨꯒꯦ ꯍꯧꯖꯤꯛ ꯄꯨꯡ 7:29 ꯃꯣꯏ ꯑꯥꯗ 8ꯗ ꯊꯨꯡꯉꯛꯑꯣ ꯍꯥꯏ ꯅꯨꯡꯊꯤꯁꯨ ꯄꯨꯔꯥ ꯃꯪꯉꯤꯗꯣ ꯅꯣꯡ ꯆꯨꯝꯕꯩ ꯑꯁꯤ ꯐꯨꯔꯤꯠꯁꯦ ꯂꯤꯠꯂꯨꯒꯦ ꯇꯧꯕ ꯁꯤ ꯐꯨꯔꯤꯠꯁꯤꯒ ꯈꯣꯡꯒ꯭ꯔꯥꯎ ꯀꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯐꯦꯟ ꯊꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯃꯤ ꯃꯆꯥ ꯇꯣꯃꯤ ꯇꯣꯃꯤ ꯏꯊꯣꯛꯑꯦ ꯁꯤꯂꯔ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯃꯣꯏ ꯑꯥꯗ ꯑꯣꯏꯅ ꯌꯦꯡꯍꯜꯂꯒꯦ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯅꯣꯡꯊꯤ ꯃꯪꯉꯦ ꯅꯣꯡ ꯆꯨꯔꯛꯇꯣꯔꯦꯕ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛ ꯃꯣꯏ ꯑꯥꯗ ꯑꯣꯏꯅ ꯌꯦꯡꯍꯜꯂꯒ ꯏꯃꯥꯟꯅꯕ ꯂꯧ ꯂꯥꯛꯑꯦ ꯑꯗꯨꯅ ꯂꯦꯠꯁ ꯒꯣ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯡꯃꯨꯛ ꯇꯥꯕꯤꯔꯛꯑꯦ ꯌꯧꯔꯦ ꯁꯣꯝꯗ ꯆꯥꯛ ꯊꯣꯡꯅꯔꯤ ꯃꯥꯅꯦ ꯁꯤꯒꯅ ꯂꯧꯈꯠꯇꯣꯏꯕ ꯁꯨꯃꯥꯏ ꯄꯥꯏꯔ ꯁꯨꯃꯥꯏꯅ ꯂꯧꯈꯠꯇꯣꯏꯕ ꯅꯣꯡ ꯇꯥꯔꯦ ꯅꯣꯡ ꯆꯥꯛ ꯔꯦꯗꯤ ꯆꯥꯛꯕꯤꯔꯦ ꯍꯧꯖꯤꯛꯇ A few moments later. ꯂꯣꯏꯔꯦ ꯃꯐꯝꯁꯦ ꯌꯥꯗ꯭ꯔꯦ ꯏꯁꯤꯡꯅ ꯂꯣꯏꯔꯦ ꯊꯥꯕꯜꯗ ꯃꯊ꯭ꯋꯥꯏ ꯌꯥꯎꯖꯕ
ꯂꯩꯈꯣꯝꯅꯁꯨ ꯆꯣꯡꯉꯤꯕ ꯊꯥꯕꯜꯅ ꯃꯊ꯭ꯋꯥꯏ ꯇꯧꯖꯕ कोई पोली दा थाबल चोंगी होजे कार्बे थानारी सोना कई लाई जोंगो इसिंग चावबगी थाबल में आई दसी लाग जरे मैं इसिंग चावबगी इसिंग दई ची करे थाबल चोंगै मा सु करे मिंगा से ngabo tabal choninya